Good morning. Ngasi Monday numit ningthokaba numit ki card ki message yengminarase. Ado ningthokaba se khwai ahambada number se number 47 aduga akoi ki color dana white kumba kai gumba sinabibe ai ko. Ado Monday oibase akoina ahambada aina cinnamon gumba kai gumba haitare dukan gumba tawba mi oiragadi cinnamon do khubakta hapaga haidi aigi dukan lomda haidi blow toshanba adumaina gumba tawba shu yai ko haidi ꯅꯤꯡꯊꯧꯀꯥꯕꯁꯦ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯍꯞꯇꯥꯒꯤ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯨꯝꯗ ꯀꯩꯗ ꯇꯧ ꯈꯣꯠꯂꯣ ꯀꯥꯏ ꯍꯥꯏꯕꯗꯤ ꯇꯥꯡ ꯑꯃ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯅꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯅꯃꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯕ꯭ꯂꯣ ꯇꯧꯁꯟꯕꯤꯕ ꯈꯣꯠꯆꯟꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯏꯚꯟ ꯁꯤꯅꯃꯟ ꯈꯤꯇꯪ ꯍꯥꯞꯄꯒꯀꯣ ꯈꯨꯠ ꯍꯥꯝꯗꯣꯛꯄ ꯑꯗꯨꯁꯨ ꯐꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯑꯩꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯅꯦꯅ ꯈꯜꯂꯁꯦ ꯑꯩꯗꯣ ꯆꯠꯂꯒ ꯑꯩꯒꯤ ꯁꯣꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯡꯗꯣꯏꯅꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯅꯃꯟꯁꯦ ꯍꯥꯏꯗꯤ ꯈꯨꯕꯥꯛꯇ ꯈꯤꯇꯪ ꯍꯥꯞꯄꯒ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯕ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝꯁꯦ ꯈꯤꯇꯪ ꯀꯔꯝꯕ ꯃꯇꯝ ꯇꯥꯏꯃꯤꯡ ꯐꯒꯦ ꯍꯥꯏꯕꯗꯣꯀꯣ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯄꯗꯣ ꯍꯥꯏꯅ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯑꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦ 1 2 3 ꯁꯤꯗꯒꯤꯀꯣ 1 ꯌꯦꯡꯉꯁꯦꯀꯣ ꯑꯍꯥꯟꯕꯗ 1ꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯔꯝꯃꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈꯤꯕ ꯆꯠꯈꯤꯕꯒꯨꯝꯕ ꯑꯣꯏꯀꯣ ꯁꯛꯁꯦꯁꯀꯨꯝꯕ ꯌꯥꯝꯅ ꯂꯩꯔꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯄꯤꯀꯣ ꯅꯝꯕꯔ 1 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2ꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯤꯗ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯈꯠꯅꯕ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕ ꯌꯥꯏꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅꯗꯤ ꯉꯝꯍꯟꯒꯅꯣ ꯃꯤꯅ ꯉꯝꯍꯟꯒꯅꯣ ꯍꯥꯏꯗꯤ ꯃꯤꯅ ꯅꯝꯊꯍꯟꯒꯅꯣ ꯃꯤꯅ ꯉꯝꯍꯟꯒꯅꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯠꯅꯕ ꯆꯩꯅꯒꯗꯕ एनवायरनमेंटꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯒꯗꯤ ꯖꯁ ꯁ꯭ꯇꯦꯞ ꯕꯦꯛ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯆꯪꯁꯤꯜꯂꯨꯔꯒ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯐꯝꯗ ꯆꯪꯕ ꯃꯇꯝꯗ ꯈꯠꯅꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ 에너지ꯁꯨ ꯗ꯭ꯔꯦꯟ ꯑꯥꯎꯠ ꯑꯣꯏꯗꯣꯏꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯤꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯨꯕ ꯅꯠꯇꯕ ꯃꯅꯤꯡ ꯑꯣꯏꯅ ꯍꯟꯕꯤꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯦꯖ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯦꯖ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯃꯤꯟꯁ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯁꯤꯗ ꯏꯟꯗꯤꯀꯦꯠꯁ ꯇꯧꯏꯁꯦ ꯑꯅꯧꯕ ꯊꯕꯛꯀꯨꯝꯕ ꯂꯥꯛꯄ ꯑꯅꯧꯕ ꯊꯕꯛꯅꯤ ꯈꯪꯗꯦ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯅꯤ ꯈꯪꯗꯦ ꯊꯕꯛ ꯏꯪꯈꯥꯡꯗ ꯆꯦꯟꯖꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯍꯥꯏꯔꯒꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯁꯨꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯣꯏꯅꯁꯨ ꯑꯣꯏꯔꯦꯀꯣ ꯈꯪꯍꯧꯗꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯄꯒꯨꯝꯕꯁꯨ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 59ꯗꯒꯤꯅ 8ꯒ ꯃꯤꯅꯤꯠ 10 ꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 4ꯒ ꯃꯤꯅꯤꯠ 12ꯗꯒꯤꯅ 10ꯒ ꯃꯤꯅꯤꯠ 5 ꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 12ꯒ ꯃꯤꯅꯤꯠ 50ꯗꯒꯤꯅ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯀꯅꯤꯀꯣ ꯁꯤꯁꯦ 12ꯒ ꯃꯤꯅꯤꯠ 50ꯗꯩꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ 6ꯒ ꯃꯤꯅꯤꯠ 63 ꯐꯥꯎꯕ 63 ꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤꯅ 7ꯒ ꯃꯤꯅꯤꯠ 50ꯗꯩꯅ 13ꯒ ꯃꯤꯅꯤꯠ 18 ꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 5ꯒ ꯃꯤꯅꯤꯠ 59 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯕ ꯇꯥꯏꯃꯤꯡꯀꯣ ꯑꯗꯣ ꯁꯨꯝ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯍꯜꯂꯣꯅ ꯍꯥꯏꯕꯀꯣ 5:58 AM to 7:20 AM morning ko again morning ko 8:43 AM to 10:05 AM then 12:50 PM to 6:34 PM 9:50 PM to 11:27 PM then 1:05 AM to 5:58 AM ꯁꯤꯁꯤꯅ ꯅꯦꯛꯁ ꯗꯦꯒꯤ ꯃꯣꯔꯅꯤꯡ ꯐꯥꯎꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ